Image Paodam miyeng tabiri basingbo Surbala na khurumjari ngasigi maroiba pau pizari. Migrant workers singi phibam phagat handuna India si malemgi khwaidai phaba democracy chatpa lebak oihanaba hotnaminarasi haina Labor and Employment Minister T.H. Radheshyamna haikhre. Chandel district ki manung changna leiba khul marifumathoida MLA ke Ranjit ki maikaidagi tengmang pikre. Loinana khoidum pata thaglamba uchek langsing phagat khre. Paumucha khaina pizari. Atma Nirbhar Bharat Abhiyan ki makhada tongan ba pillar manga lauthokibagi manungda business MSME poor and migrant farmer amadi agriculture da ahenbam yeng thamduna migrant workers singi phibam phagat handuna India asi malemgi khwaidaki phaba economy amadi democracy chatpa leibak oinanaba hotnaminarasi haina Labor and Employment Minister Thokchom Radheshyamna phongdorakli. Ngasi BJP ki office ta pangthokpa paugi mifam amada minister na hai maru oina migrant labor singi phibam phagat hanaba state sigi labor law gi makhada building and other construction workers welfare act 1996 ki section 18 gi makhada state sigi register labor lak amagi mathakta leibagi manungda labor listing nipugi account ta lupa listing amamam hapkhre wat horiba sing makhata na haplagani. आत्मा निर्भर भारत अभियान है लाथोकी भाई सरुक तुरा पिलर मंगा यावी माइसा पिलर मंगा सी मन इकोनॉमी से इम्पोर्टेंट होइबा अदर इंफ्रास्ट्रक्चर सिस्टम और कोई डेमोग्राफी अमदी डिमांड एंड सप्लाई चेन सी मंगा से तौरका आत्मा निर्भर भारत सेल्फ रिलायंस सेल्फ डिपेंडेंट होइबा भारत से मंगंगनी है ना मदुगी पानमदा अच्छा वो पैकेज हम लाथोकरा 20 lakh crore की पैकेज हम लाथोकरा. Ngasi state asida nauna mama macha ani COVID-19 positive oibadagi punna laichat asina naba miyoi mari sure miyoi ani adu Technopol district ki Moredagi ni hairi chahi asigi January thada mama adu throat cancer nabadagi Mumbai ki Tata Memorial Hospital da anaba adu check tawba chatkibani tha asigi taramari da Mumbai dagi mama macha yauna punna Manipuri kuntra taruk lom ambulance ama amadi bus amada thunglaki makoina Imphal da thunglabaga lamphel da laiba RD wing da hangba quarantine center da thasi ki taramari da RIMS ki state level viral research and diagnostic laboratory da mama macha anigi throat swab sample adu lauraga test tawbada COVID-19 positive oire haiba khangbangam khibani. RIMS hospital da khwaidagi nauna mama macha ani yauna miyoi nipan amasu COVID-19 test tawki adubu hairiba miyoi sing adudi negative oiki. Test State asida hauzik faubada COVID-19 naba masing asi punna taruk sukre mamangda RIMS amasung Jenims Hospital da laina asina naduna layeng lakiba miyoi ani adudi haksangi fibam phagalakduna hospital dagi discharge tawkre hauzik state asida ngasi nauna confirm tawkiba miyoi ani asi tharaga laina asina naba miyoi masing asi mari sukre. Makoi ani hauzik RIMS Hospital da layeng bahokre makoi gi haksangi fibam di yamna fari haina RIMS ki Superintendent Professor Dr. C.H. Arun Kumar na phongdorakli. Dagi test torpa koi gi triple IT dagi lakpa sample adu finally result to toya aduga patient ani koi positive oire patient ani si more dagi ni si positive oire have dagi due process torpa matungda koi si pung kai sai da ship tore aduna koi medicine ki makada koi mingchali aduna patient si diabetic su oiba aduga masan pasina diabetic su oiba blood pressure su leiba mama sina diabetic tang oiba aduna cancer patient oiba aduna comorbid condition de yamna leire patient si yamna serious oidoi ni risk am wangi. Kakjing district ki Sugnu Assembly constituency ga Khuntangnana Khundaminariba Chandel district ki Chakpikarong block ki manung chana laiba Anal Jau amadi Kuki Ichilinau singi punna khul marifumathoigi yumthong amamamda
Cheng KG Manga Sugnu Assembly Constituency ki MLA K Ranjit na Tengbang Pikre. Sugnu Assembly Constituency ki MLA K Ranjit ki Miyeng Makhada Sugnu Block Congress Committee amadi Development Committee Sugnu gi Miyoy Singna Ngasigi Koina Chatuna Cheng Tengbang Piba aduga mari lainana Sugnu Block Congress Committee ki President ki H. Nimai Chandrana Fungdorakpada Matam Kayagi Mamangdagi Sugnu Assembly Constituency ga Kuntangnana Laiminariba Ching amadi Tamgi Ichil Inaw Singi Marakta Togdok Wato Kaya Toglakpada Tengbang Pinaduna Lakli Asigumba Ichil Inaw Oibagi Wakalonda Amaga Nungsi Chanana Tengbang Pinaba Asi Hauzik COVID-19 get lockdown Awaba Mayuk Nariba Matam Sidasu Mateng Pangnafam Thoi Haiba MLA K Ranjit ki Wakalon Aduda Ngasigi Tengbang Asi Pizabani Haiki Ngasigi MLA K Ranjit na Mahaki Assembly Constituency Lana Yumthangnana Lairiba Chengi Ichil Inaw Singda Chengi Tengbang Pibirakpa Adubu Thagatba Fungdorakli Chakpigarong Chief Association ki President ST Thumwarna Fungdorakpada Ivudaw Wangbrel amadi Eventdaw Sangnugi Haktaktagi Aikhoi Chengtam Nungsi Chanana Laklabani Maram aduna Aikhoi Laknaba Yade Aikhoi Amatani Sharing is love and love is sharing haiba wakalonda MLA Ranjit na mating pibiba asi yamna thagatsari haiki Chingtam maraksida nungsi sanaba solidarity ase utpa sijam phabani aduga khogi damaksu nahan moina sir MLA duna wari libsu khoi phayan su haijade oirobsu khodi chinmanauni thaine degi Wangprel Iputhaw Wangprel dagi khoise adum sangnu dagi moi akhoi amatang adum langmin rabni time in memorial dagi adugi history shu lebuni aduna khoi se labna ba yade aduga khodi we are one COVID-19 na maram oiduna lockdown manungda Manipur Police Department na lawriba thaudangbu masak khangbaga loinana Nestle India na masigi corporate social responsibility gi makhada ngasi Manipur Police Headquarter da Nestle gi Tetra Pak amadi cold coffee can piece lising taranipan kusanakre hariba polam sing adu Manipur Nestle distributor Susil Lohiana GGP LM Khawte IGP IK Muiva IGP Priyo Kumada kusanakibani Police Department ki maikaidagi Manipur Police personnel singidamak Nestle Indiana Nestle gi Tetra Pak amadi cold coffee can sing pibirakpagi damak thagatba phongdorakli Malem Laiba Kayada Pak Sanna Sandorakliba COVID-19 Thingnanaba India Pumbada Chathariba Lockdown Asina Miyam Wanaraba Matam Amasung Kakching Assembly Constituency ki Manung Channa Laiba Palelgi Kharahena Sotharaba Imung Chahumda Bubon Technical and Skill Development BTSG Private Limited ki Chairman Naurem Nabachandra BTSG Private Limited ki Director Naurem Ongbi Binarani Amadi Bubon Brickfield ki Mapu Proprietor Naurem Nopurna Chana Thakna Polam Sing Tengbang Pikre Youth Volunteers Association YVA na Sinduna Pangthokiba Tengbang Yanthokpa Thoram aduda Palel Gram Panchayat ki Upapradhan S Joy Kumar YVA gi President Roman Khuman na chingba miyoy kayasu sarukyaki nasigi Tengbang piba duga mari lainana Buvon Technical and Skill Development BTSG Private Limited ki Chairman Naurem Nebachandrana Phongdorakpada hauzik miyamna lockdown gi awaba khamthengna mayoknaringai matam sida nomagi shura nomlaga chara tanjareba miyamgi damak khallaga Tengbang potlam sing asi pizabani Kakching Assembly Constituency da lairiba miyamda mahaki maikaidagi matamgi awa ana tarakba matamda mahaki angamba thakta pangba yaba Tengbangsu pangkhigani haina phongdoraki Manipur lenga ki Thausil Thaurangi matung inna Manipur State asigi mapanda lairiba Manipuri singbu masa gi mayumda laknaba haiduna paikhatliba Thaurang asigi manung channa Jiribam district asida lairiba railway station asida ahanbagi oina Chennai dagi miyoy lising ama chamanipu ani subadana Punjab dagi miyoy Chamapan kuntrani thoi thungkraba matungda masa gi mayumda hanba chatpa matamda passenger singna sizinaba pochai sing maru oina hand glove face mask amadi acha athak kaya chaba loiraba matungda lambi sorokta hundokpikanu haiduna Jiribam district ki DC SP amadi JMC gi EO na kyarak hairabasu fatahaudi kaya hundoklamba asina maram oiraga Jiribam gi praja singna kaya penadre
Loinana Jiribam railway station dagi nongpok pangna chatlaga laiba divong khunau khun asida fauduna chatliba busing asidagi passenger singna fataba potlam kaya hundoklambagi thawongbu yaifalamjing club divong khunau na pendaba amasung nungaitaba wafam phongdorakli. All Jiribam United Clubs Association Azukagi President Maipaksana Mangangna Thadorokpa video footage amada India government amadi Manipur government anina sinbiduna Manipur state ki wangmada lairuraba Manipuri ichil inaw singbu masagi mayumda hanaba sinbi khibagidamak thagatpa phongdokchari haiki. Makhatana Manipur gi mapandagi train Jiribam railway station da Chennai amadi Punjab dagi lakiba Manipuri sing thangna lakiba asi yaragadi numit humni natraga marini kumba gap ama leiraga Jiribam da thunghanbiba yagadra haina Manipur lengakta haijarakli. Loinana handak Jiribam da thunglakiba passenger kharada thermal scanner laukide haina social media da post tawrakibadu masana chumthokchabadagi ajukana lana laurambadu lana laujadre haina su phongdoraki. Manipur gi mapanda pandana lairibasinggi khudongchanaba transport health line hanghaningi haibaga loinana Jiribam da thunglabasing kuina pandanaba screening capacity hengathanaba appeal tawrakli. Ngasi Congress Bhavan Imphal da pangthokpa pawi mifam amada MPCC gi Vice President KK Ratana wafam asi phongdokkibani. Ratana makha taraduna ngarang fawbada Manipur gi mapandagi miyoi lising ahumgi mathakta lakre rajyasigi oina rims amasung jenims da test tofam chahum ga humputara khaktamak lairi masina khudong chadaba kaya mayuk na halli haiki. Manipur sarkar gi tengbang.in gi matangda paladuna Ratana haikibada tengbang.in da register tawbasing yawi yawdi haiba lairibasi transparent oihaningi lupa lising anigi financial assistance piba makha chatharibra haina hangbaga loinana sarkarna authorized tawba quarantine center singda khudong chadaba kaya mayoknaribasi midyeng changbinabasu appeal tawrakli. Higher Lenas, the Yanga has a Nipuni, higher than a higher accommodation. A lady of Pivam, Silamiva, bathroom Pivam, toilet Pivam, the water supply lady bar, the toiletries singing, the beds sing provided the person singing, Massim sings. Maswai was a quickie Sakagi, a Kanava, a Kanva meaning, a Sanandani. Hauze Malem Pumbada COVID-19 pandemic ki akiba awab mayok na ringai charak sida iramda Manipur si green zone ni haina chawthokna lairamlaba matung sida hauze amuk akibagi fibam amada laiba horakle haina Preservation and Protection Committee Manipur PPCM gi cherol amana phongdorakli. Cherol asina hai lamdam segi irai chakaya mapalamda lairibasing hauze phase 9 na poknafam lamdamda halaklibasing asegi marakta laibaktiba yauduna COVID-19 positive oiba miyoi mari yaurakpa aduga atopa kayasu positive oirakpa yabagi maong laibana hena cheksinba mathau tari matang asi yaurakpada lengaki maikaidagi hena thaudang lairakpada natana CSO social worker NGO singdasu hena luba amadi lumba thaudangsu mathau tarakli mapalamdagi halakliba iraicha singda masa masagi laikai club organization association singna kupna monitor tawba amadi pautak pibiba mathau tai loinana halakliba miyo singnasu wakal tana social distancing tawbiba mask upaga loinana quarantine fazana tawbiba imungi miyo singnasu pukning changna WHO gi guidelines sing ngakna chatpana tamthiraba laina asidagi kanba ngamgani hairi nakal amaromda hauzik iramda masida lairiba migrant workers sing loan changlapa migrant worker skill amadi non skill mitop singbu halan khinaba lengakna thodang lawiduna masing yamjandraba furup ase kananaba mipum khudingna thodang lomina se haina PPCM gi cheros nam phongdorakli. Ngasi Forest Department JCC WB Manipur amadi Sekmaijin Makha Naharol Club ke apunba team amana Sekmaijin ga tainabada laiba khoidumpat ki nongsup thangba saruk singda drive chathabada siraba uchek nipan yauna uchek lang sing phagatkre adubu lang thaklamba miyusing adudi fabangam hodre ngasigi drive aduga mari lainana en munal maitai range forest officer kakchingna phongdorakhibada COVID-19 na prithibi pumbada kamthengna wanaraba matam sida lamhen tuhenba miyoi kharana
ꯈꯣꯏꯗꯨꯝ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯎꯆꯦꯛ ꯂꯥꯡ ꯊꯥꯛꯇꯨꯅ ꯎꯆꯦꯛ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯉꯁꯤꯒꯤ ꯖꯣꯏꯟ ꯗ꯭राꯏꯕ ꯆꯠꯊꯈꯤꯕꯅꯤ꯫ ꯗ꯭राꯏꯕ ꯑꯁꯤꯗ ꯂꯥꯡ ꯑꯃꯗꯤ ꯎꯆꯦꯛ 9 ꯊꯨꯗꯨꯅ ꯁꯤꯔꯝꯕ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯎꯆꯦꯛꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯐꯖꯔꯕ ꯉꯥꯔꯥꯞꯄꯤ 2ꯁꯨ ꯁꯤꯅ ꯌꯥꯎꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯑꯄꯤꯛꯄ ꯈꯝꯕꯤꯔꯥꯡꯆꯥꯛꯅꯆꯤꯡꯕ ꯂꯝꯗꯝꯁꯤꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯄ ꯎꯆꯦꯛꯁꯤꯡ ꯌꯥꯎꯔꯝꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯎꯆꯦꯛꯇ ꯅꯠꯇꯅ ꯐꯖꯔꯕ ꯀꯨꯔꯥꯛ ꯃꯈꯜ ꯀꯌꯥꯁꯨ ꯂꯥꯡꯗ ꯊꯨꯗꯨꯅ ꯁꯤꯔꯝꯕ ꯑꯗꯨꯅꯤ꯫ ꯂꯥꯡ ꯊꯥꯛꯄꯗ ꯎꯆꯦꯛꯇ ꯅꯠꯇꯅ ꯃꯃꯜ ꯌꯥꯝꯂꯕ ꯖꯤꯕ ꯃꯈꯜ ꯀꯌꯥꯁꯨ ꯃꯔꯝ ꯂꯩꯇꯅ ꯍꯥꯠꯄꯤꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ ꯍꯥꯏꯅ ꯑꯦꯟ ꯃꯨꯅꯥꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯔꯝ ꯑꯁꯤꯅ प्रजाꯁꯤꯡꯅꯁꯨ ꯎꯆꯦꯛꯁꯤꯡꯕꯨ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯃꯈꯣꯏꯕꯨ ꯀꯟꯃꯤꯟꯅꯔꯁꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯂꯥꯡ ꯊꯥꯛꯄ, ꯅꯣꯡꯃꯩ ꯀꯥꯞꯄꯅꯆꯤꯡꯕ ꯇꯧꯗꯨꯅ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯕꯗꯤ ꯈꯨꯗꯛꯇ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇ ꯄꯥꯎ ꯄꯤꯕꯤꯌꯨ ꯑꯃꯁꯨꯡ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯦꯟ ꯃꯨꯅꯥꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥ ꯚꯤꯂꯦꯖꯀꯤ ꯐꯣꯔꯦꯁꯠ ꯂꯦꯟꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯝ ꯈꯨꯞꯆꯤꯟꯗꯨꯅ ꯄꯥꯝꯂꯧ ꯎꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯔꯣꯏ꯫ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯒꯤ ꯂꯩꯖꯔꯤꯕ ꯆꯞ ꯆꯥꯕ ꯂꯝꯈꯩ ꯂꯩꯉꯥꯛꯅ ꯉꯥꯛꯇꯨꯅ ꯊꯝꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯒꯤ ꯂꯝꯈꯩ ꯉꯥꯛꯇꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯈꯨꯟꯖꯥꯁꯤꯡꯅ ꯁꯤꯗꯤ ꯐꯥꯎꯕ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯗ ꯄꯥꯡꯊꯣꯛꯄ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥ ꯚꯤꯂꯦꯖꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁ ꯄꯨꯟꯊꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯃꯊꯪ ꯂꯥꯛꯇꯨꯅ ꯂꯩꯔꯛꯂꯤꯕ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥ ꯚꯤꯂꯦꯖꯀꯤ ꯐꯣꯔꯦꯁꯠ ꯂꯦꯟꯗ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯝꯕꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯝ ꯈꯨꯞꯆꯤꯟꯗꯨꯅ ꯄꯥꯝꯂꯧ ꯎꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯦ꯫ ꯀꯨꯝꯖꯥ 1909 1909 ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁ ꯔꯨꯜ ꯆꯠꯅꯔꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ PMSDꯅ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯔꯥꯏꯠ ꯄꯤꯕꯤꯈ꯭ꯔꯕꯅꯤ꯫ ꯂꯝꯕꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯑꯀꯤ ꯑꯈꯪ ꯄꯤꯕꯤꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯂꯥꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯗꯨ ꯄꯨꯕꯤꯔꯛꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯝꯕꯨꯡꯁꯦ ꯃꯣꯏ ꯃꯩꯆꯥ ꯈꯨꯔꯝꯗꯒꯤ ꯃꯥꯏꯒ꯭ꯔꯦꯠ ꯑꯣꯏꯔꯛꯄꯅꯤ ꯄꯥꯟꯊꯥꯒꯤ ꯀꯩꯅꯣꯗꯨꯗ꯫ ꯑꯗꯨ ꯃꯣꯏꯁꯦ ꯄꯥꯟꯊꯥꯒꯤ ꯍꯦꯝꯂꯦꯠꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠ ꯑꯣꯔꯗꯔꯗꯁꯨ ꯔꯥꯏꯠꯗꯁꯨ ꯂꯩꯕꯅꯤ, ꯆꯦꯗꯁꯨ ꯑꯩ ꯄꯥꯏꯔꯒ ꯂꯩꯌꯦ꯫ ꯑꯗꯨꯅ ꯃꯣꯏꯅ ꯑꯁꯨꯃꯥꯏꯅ ꯃꯤ ꯌꯥꯝꯃꯦ, ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯃꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯏꯂꯤꯒꯦꯜꯂꯤ ꯑꯦꯚ꯭ꯔꯤ ꯏꯌꯔ ꯑꯁꯨꯃꯥꯏꯅ ꯑꯦꯟꯀ꯭ꯔꯣꯆ ꯇꯧꯔꯒ ꯑꯁꯨꯃꯥꯏꯅ ꯊ꯭ꯔꯦꯇꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯑꯁꯨꯃꯥꯏꯅ ꯗꯤꯁꯇꯔꯕ ꯑꯣꯏꯅ ꯊꯝꯕꯤꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ SS ꯂꯈꯅꯤ ꯋꯤꯃꯦꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯅ ꯍꯥꯏ ꯂꯝꯕꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯨꯔꯥꯟ ꯂꯥꯅꯥꯗ ꯃꯈꯨꯠꯇ ꯅꯣꯡꯃꯩ, ꯊꯥꯡ ꯑꯃꯗꯤ ꯑꯇꯩ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯑꯌꯨꯛꯇ ꯈꯨꯜ ꯂꯥꯟꯅ ꯂꯥꯛꯂꯒ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯒꯤ ꯂꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯄꯨꯂꯤꯁꯇ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯄꯤꯈꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯈꯤꯗꯦ꯫ ꯇꯨꯡꯗ ꯂꯝꯕꯨꯡꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯊꯤꯡꯅꯕ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯍꯣꯠꯅꯈꯤ꯫ ꯂꯝꯕꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯅꯨꯡ ꯂꯪꯁꯤꯟꯕ ꯑꯃꯗꯤ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯕ ꯑꯃꯗꯤ ꯄꯨꯂꯤꯁꯅꯁꯨ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯃꯥꯡꯊꯛꯇꯁꯨ ꯂꯝꯕꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯒꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯃꯤꯌꯥꯝꯕꯨ ꯍꯦꯛ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯞ ꯆꯥꯕ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯍꯟꯕꯤꯔꯨ꯫ ꯃꯟꯇ꯭ꯔꯤ ꯄꯥꯟꯊꯥꯒꯤ ꯃꯤꯌꯥꯝꯗꯤ ꯃꯁꯥꯒꯤ ꯂꯝꯈꯩ ꯉꯥꯛꯅꯕꯒꯤꯗꯃꯛ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯟꯕ ꯇꯧꯔꯣꯏ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ "Our land cannot be taken by threatening with firearms, knives, etc. We are fighting for our land. Punish the encroachers. Go back to Maichakhuram. We want justice against the encroacher Lambung village" ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯣꯜꯁꯤꯡ ꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ TSAGHQꯅ ꯁꯃꯒ꯭ꯔ ꯁꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯚꯤꯗꯤꯑꯣ ꯂꯔꯅꯤꯡ ꯀ꯭ꯂꯥꯁꯁꯤꯡ ꯇꯧꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯗꯥꯡꯕꯨ ꯊꯥꯒꯠꯂꯛꯂꯤ꯫ TSAGHQꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯑꯦꯟড ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ MES ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯅꯣꯂꯦꯖ ꯑꯁꯤ ꯚꯤꯖꯨꯑꯦꯜ ꯑꯦꯗꯁꯀꯤ ꯈꯨꯠꯊꯥꯡꯗ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯂꯤꯕ
innovative package asi sembada thodang lawriba faculty team technical team amadi department team bu thagatli lawrliba khongthang asi covid-19 pandemic sandorakpagi lockdown chatharingai manungsida achumba guidance makhada masana lairik pajaba ngamhalagani adubu video sing asi yengbada ayamana chada mariputara mangadi manipuri medium da takpi tambiri masina chingi mahiro singna khangbada awaba mayokna hale maram masina angang singda takpi bagi medium ase English version da su handok pinaba apil tarokli Manipur lengak na athuba matamda cabinet ta puthokna oja singi pay anomaly semdoklagani haina thajaba pirakpadagi ngasi tang 13 tha manga English ngani kunda Joint Teachers Forum JTF ki executive member singi oiba athuba mifam ama TG Higher Secondary School da pangthoklaga Joint Teachers Forum ase ngasi dagi dissolve tawre haiba warep ama lawkhre matam sangna forum asina tawrokpa thabak thoram singda oja singna achauba daita lobiba amadi mangjel tha khibagi damak forum asina oja singbu ngamkhai leitana thagalakli karigumba manipur lengakna oja singi maram chaba diman ase pibidaba tarabadi makhal makha kayagi wathok lakpa yai haina su phungdorakli samas ama sembada achauba thodang lawriba oja singi hak lengakna matpiganu haina su thamlakli Manipur lengakna athuba matamda oja singi asoiba pe anomaly ase semdok pinaba lengaki pukning chingsilakli karagumba miyoi kharana masagi interest ta forum gi ming sizinaduna press release thoktana ba khangalakli maduda tholakpa afafata masa masana daita pujagadabani haina Joint Teachers Forum gi M Jadumani convener W Wangkhai co convener TH Nimai Singh co convener KH Ratan co convener amadi Amarwaljit Thongnaujam co convener na thorakpa cherol amana hairi Defense manufacturing da foreign company singna chada marifut humfutara mathoi fawagi senfam thadaba yahalagani haina Union Finance Minister Nirmala Sitaramana phongdorkhe defense manufacturing da foreign direct investment gi oinadi makatana government dagi ayaba lobagi matau tadre haidi sagadaba khutlai singi list ama semlagani Kulai sing adugi spare parts sing adu locally oina sabada athingba leiraroi masina mapandagi defense weapon singi damak pusilakpagi senfam kallabani haiba wafamsu finance minister na thamki Ordnance Factory and Board OFD na hojik military gi khuchu kulai sariba asi hena professional ohelagani Leibak asagi mafam kunmari da OBF na factory nifumatoi chalaiduna lanmi gi khuchu kulai sing sari haidi Miyamna aeroplane tongduna chatpa ngamhanaba Indian Air Space ta thamlamba athingba komthoklagani hairi airport tarukhaksu private ta auction tawragani hairi masina lupa crore lising ama chahigi oina fangani India gi air space tangkhai amadi sizinaduna lai hairi world class airport semgatnaba public private partnership ki damak airport taruk khangdokle ahanba amasong anirak suba tangkakta private player singna lupa crore lising tara humdoi ge senfam airport tarani thoida thadabada yare maintenance sembagi thabak amasong hena phagat hanbagi thabak singi midai bagta tauribasing ase India da oina tauragani hub amabu semgatba loirabadi foreign airlines sing MRO fangnanaba leibak ase da tawba yahalagani thabak ase military amasung civilian aircraft animagi tawgadabani masina chahi ani surakpa khudingi lupa crore nipandagi lisingamga chani fawba kalhalagani kana halagani wafam sing asi finance minister Nirmala Sitaramana haikibani Aroibada maroiba pa umhana pizari Migrant workers singi phibam phagat handuna India simalengi khwaidai phaba democracy chatpa lebak oihanaba hotnaminarasi haina Labor and Employment Minister TH Radheshyamna haikre Chandel district ki manungchanna leiba khol marifuma thoida MLA ke Ranjit ki maikaidagi tengmang pikre Loinana khoidumpa ta thaklamba uchek langsing phagat khre Ngasi gi damak ta di paudam matang sida loizari miyeng tabiri basingbo amukana khurumjari